ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯄꯥꯜ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯤꯕꯤꯗ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯃꯐꯝꯗꯨꯗ ꯑꯣꯐꯤꯁ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯆꯧꯀꯤꯗꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯁꯣꯛꯀ ꯒꯣꯄꯥꯜꯒ ꯃꯥꯒꯤ ꯑꯉꯥꯡ ꯈꯔꯒ ꯄꯨꯟꯅ ꯂꯥꯛꯄꯅꯤ꯫ ꯒꯣꯄꯥꯜꯅ ꯆꯧꯀꯤꯗꯥꯔꯗ ꯍꯪꯂꯛꯏ, "ꯗꯥꯗꯥ, ꯑꯣꯐꯤꯁꯀꯤ ꯁꯣ ꯑꯃꯨꯛꯇ ꯍꯥꯡꯉꯨ"꯫ ꯆꯧꯀꯤꯗꯥꯔꯗꯨꯅ ꯏꯊꯛ ꯊꯀꯠꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯁꯔ, ꯍꯥꯡꯖꯒꯦ"꯫ ꯆꯧꯀꯤꯗꯥꯔꯅ ꯁꯣꯗꯨ ꯍꯥꯡꯂꯦ꯫ ꯒꯣꯄꯥꯜꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯗꯥꯗꯥ, ꯃꯦꯗꯝꯒꯤ ꯀꯥꯒ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ"꯫ ꯆꯧꯀꯤꯗꯥꯔꯗꯨ ꯒꯣꯄꯥꯜꯅ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒ ꯒꯣꯄꯥꯜꯅ ꯑꯁꯣꯛꯇ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯁꯣꯛꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯒꯤ ꯔꯦꯀꯣꯔꯗꯁꯤꯡꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯒꯣꯄꯥꯜꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯆꯧꯀꯤꯗꯥꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯁꯣꯛꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯇꯥ ꯒꯣꯄꯥꯜ"꯫ ꯒꯣꯄꯥꯜꯅ, "ꯀꯩꯗꯧꯔꯦ"꯫ ꯑꯁꯣꯛꯅ, "ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ"꯫ ꯒꯣꯄꯥꯜꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯝꯅꯃꯛ ꯎꯔꯦ꯫ ꯄꯨꯡ 12:39 ꯁꯦꯀꯦꯟ 12 ꯆꯠꯄꯗ ꯊꯦꯕꯣꯅ ꯒꯥꯔꯤꯗꯨ ꯒꯦꯠꯀꯤ ꯋꯥꯡꯃ ꯃꯄꯥꯟꯗ ꯊꯧꯗꯣꯛꯈꯤ꯫ ꯒꯦꯠꯀꯤ ꯋꯥꯡꯃꯗꯗꯤ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥ ꯊꯝꯗꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤ 2 ꯊꯝꯕꯅꯤ꯫ ꯒꯣꯄꯥꯜꯅ ꯍꯪꯂꯛꯏ, "ꯊꯦꯕꯣꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯤꯁꯤ ꯉꯔꯥꯡ ꯁꯥꯔꯅ ꯍꯩ ꯃꯍꯤ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯔꯤꯅꯤꯅꯦ"꯫ ꯑꯁꯣꯛꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯃꯥꯅꯦ, ꯇꯥ ꯒꯣꯄꯥꯜ"꯫ ꯒꯣꯄꯥꯜꯗꯨ ꯃꯈꯥ ꯌꯦꯡꯊꯔꯛꯏ꯫ ꯄꯨꯡ 12:49 ꯁꯦꯀꯦꯟ 15 ꯆꯠꯄꯗ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄ ꯇ꯭ꯔꯛ 2 ꯊꯧꯖꯤꯜꯂꯛꯂꯒ ꯒꯦꯠꯇ ꯂꯩꯕꯗꯨ ꯎꯔꯦ꯫ ꯒꯦꯠꯇꯨ ꯇ꯭ꯔꯛ 2ꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯔꯦ꯫ ꯄꯨꯡ 12:58 ꯁꯦꯀꯦꯟ 24 ꯆꯠꯄꯗ ꯊꯦꯕꯣꯗꯨ ꯍꯩ ꯃꯍꯤꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯗꯨꯅ ꯒꯦꯠꯂꯣꯝꯗꯒꯤ ꯈꯣꯡꯅ ꯆꯪꯉꯛꯄꯗꯨ ꯎꯔꯦ꯫ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ, "ꯌꯦꯁ, ꯄꯣꯏꯟꯇꯤ ꯁꯤꯗ ꯂꯩꯔꯦ"꯫ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯊꯔꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ 2ꯗꯨꯁꯨ ꯏꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ, ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ, ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯃꯌꯥꯝ ꯇꯧꯅꯕꯗꯨꯗ ꯃꯈꯣꯏ 2ꯁꯨ ꯌꯥꯎꯕꯣꯏ ꯌꯦꯡꯕꯣꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯣꯀꯤꯜꯗꯨ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯀꯨꯔꯨꯛ ꯌꯦꯡꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕ ꯎꯔꯛꯏ꯫ ꯀꯣꯀꯤꯜ ꯍꯥꯟꯅꯗꯒꯤ ꯃꯕꯨꯛ ꯈꯔ ꯁꯦꯡꯗꯦ ꯍꯥꯏꯕꯁꯤ ꯒꯣꯄꯥꯜꯅ ꯐꯖꯅ ꯈꯪꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯒꯣꯄꯥꯜꯗꯨ ꯄꯤꯁꯨꯝ ꯁꯨꯛꯏ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯊꯦꯕꯣꯒꯤ ꯒꯥꯔꯤꯁꯤ ꯀꯗꯥꯏꯋꯥꯏꯗ ꯈꯥꯝꯃꯝꯖꯥꯠꯅꯣ ꯑꯁꯣꯛ? ꯁꯤꯗꯗꯤ ꯀꯩꯝꯇ ꯎꯗ꯭ꯔꯦꯅꯦ"꯫ ꯑꯁꯣꯛꯅ, "ꯈꯪꯗꯦꯕꯣ, ꯇꯥ ꯒꯣꯄꯥꯜ"꯫ ꯃꯈꯥꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯊꯔꯛꯏ꯫ ꯒꯣꯄꯥꯜꯅ ꯌꯦꯡꯊꯔꯤꯕꯗꯨ ꯀꯣꯀꯤꯜ ꯍꯟꯖꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯔꯒꯗꯤ ꯊꯣꯛꯈꯤꯕ ꯀꯣꯀꯤꯜꯗꯨ ꯃꯤꯅꯤꯠ 15ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯇꯝꯒ ꯄꯨꯂꯞ ꯒꯦꯠꯇꯒꯤ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ 2ꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯔꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯒꯣꯄꯥꯜꯅ ꯆꯧꯀꯤꯗꯥꯔꯗ ꯐꯠ ꯍꯥꯏꯔꯛꯏ, "ꯗꯥꯗꯥ, ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤ ꯌꯦꯡꯂꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯗꯦ"꯫ ꯆꯧꯀꯤꯗꯥꯔꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯐꯒꯅꯤ ꯁꯔ"꯫ ꯒꯣꯄꯥꯜꯅ, "ꯐꯔꯦ, ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯒꯦ"꯫ ꯆꯧꯀꯤꯗꯥꯔꯗꯨꯅ, "ꯐꯒꯅꯤ ꯁꯔ"꯫ ꯒꯣꯄꯥꯜꯒ ꯑꯁꯣꯛꯀꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯁꯨ ꯏꯟꯅꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯊꯦꯕꯣꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯦꯕꯣ ꯄꯥꯏꯈꯠꯂꯛꯏ꯫ "ꯀꯩ ꯂꯩꯔꯒꯦ ꯇꯥ ꯒꯣꯄꯥꯜ"꯫ ꯒꯣꯄꯥꯜꯅ, "ꯊꯦꯕꯣ, ꯅꯪ ꯉꯔꯥꯡ ꯒꯥꯔꯤ ꯀꯗꯥꯏꯋꯥꯏꯗ ꯈꯥꯝꯃꯝꯒꯦ"꯫ ꯊꯦꯕꯣꯅ, "ꯀꯔꯤꯕꯨꯅꯣ"꯫ ꯒꯣꯄꯥꯜꯅ, "ꯉꯔꯥꯡ ꯅꯪ ꯍꯩ ꯃꯍꯤ ꯂꯩꯔꯨꯏꯗꯅ ꯅꯤꯡꯊꯤꯕꯤꯗ ꯂꯩꯔꯤꯉꯩ"꯫ ꯊꯦꯕꯣꯅ, "ꯑꯣ, ꯏꯁꯤꯡ ꯂꯧꯕꯒꯤ ꯒꯥꯔꯤ ꯂꯥꯛꯁꯤꯟꯗꯅ ꯊꯧꯖꯤꯜꯂꯛꯄ ꯌꯥꯗꯗꯨꯅ ꯑꯩꯅ ꯒꯦꯠꯀꯤ ꯋꯥꯡꯃ ꯑꯃ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯗ ꯈꯥꯝꯂꯝꯕꯅꯦ ꯇꯥ ꯒꯣꯄꯥꯜ, ꯀꯩꯗꯧꯔꯒꯦ"꯫ ꯒꯣꯄꯥꯜꯅ, "ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯍꯧꯕ ꯎꯔꯛꯄ꯭ꯔꯣ"꯫ ꯊꯦꯕꯣꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯃꯤ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯕꯅꯦ, ꯀꯅꯥꯁꯨ ꯂꯩꯍꯧꯗꯦꯅ"꯫ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯉꯥꯏꯈꯣ, ꯇꯥ ꯒꯣꯄꯥꯜ, ꯀꯩꯗꯧꯔꯒꯦ"꯫ ꯒꯣꯄꯥꯜꯅ, "ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯦ, ꯑꯗꯨꯅꯅꯦ"꯫ ꯊꯦꯕꯣꯅ ꯐꯤꯡꯅ, "ꯑꯦ, ꯀꯅꯥꯅꯣ ꯇꯥ ꯒꯣꯄꯥꯜ, ꯃꯍꯥꯄꯥꯄꯤ ꯀꯅꯥꯅꯣ"꯫ ꯒꯣꯄꯥꯜꯅ, "ꯑꯗꯨ ꯀꯟꯅ ꯊꯤꯅꯕ ꯇꯧꯔꯤ"꯫
ꯑꯗꯣ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯊꯦꯕꯣꯅ ꯁꯠ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯣ ꯇꯥꯒꯣꯄꯥꯜ ꯑꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯤꯡꯇꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯉꯔꯥꯡ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥꯗꯨꯗ ꯀ꯭ꯋꯥ ꯆꯥꯍꯧꯕꯅꯤ ꯃꯥꯅꯒ ꯎꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯪꯉꯨꯗꯅ ꯒꯣꯄꯥꯜꯗꯨ ꯃꯃꯤꯠ ꯃꯊꯟꯇ ꯁꯨꯛꯂꯛꯏ ꯐꯔꯦ ꯅꯪ ꯄꯣꯊꯥꯔꯣ ꯊꯝꯃꯒꯦ ꯊꯦꯕꯣꯅ ꯍꯣꯏ ꯒꯣꯄꯥꯜꯗꯨ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯏꯔꯛꯂꯦ ꯌꯥꯏꯃꯔꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯥꯛꯏ ꯌꯥꯏꯃꯔꯟꯅ ꯃꯥꯕꯨ ꯎꯕꯗ ꯌꯦꯡꯂꯛꯏ ꯒꯣꯄꯥꯜꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯛꯆꯥꯡ ꯈꯔ ꯐꯕꯤꯔꯕ꯭ꯔꯥ ꯌꯥꯏꯃꯔꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯒꯣꯄꯥꯜꯅ ꯁꯥꯔ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯖꯔꯨꯔꯦ ꯌꯥꯏꯃꯔꯟꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯒꯣꯄꯥꯜꯅ ꯇꯪꯗꯥꯡꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯂꯩꯔꯦ ꯌꯥꯏꯃꯔꯟꯅ ꯃꯃꯤꯠ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ ꯇꯝꯃꯣ ꯇꯥꯁꯦ ꯒꯣꯄꯥꯜꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ ꯌꯥꯏꯃꯔꯟ ꯋꯥꯔꯤꯗꯨ ꯅꯥꯀꯣꯡ ꯅꯥꯝꯃ ꯆꯣꯏꯗꯅ ꯇꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯕ ꯂꯣꯏꯔꯒ ꯌꯥꯏꯃꯔꯟ ꯃꯃꯤꯠ ꯁꯨꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯒꯣꯄꯥꯜꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯁꯥꯔ ꯌꯥꯏꯃꯔꯟꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯨꯝꯂꯛꯏ ꯇꯥꯒꯣꯄꯥꯜ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯅꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯑꯅꯤꯗꯨ ꯁꯦꯟꯅꯍꯜꯂꯨ ꯃꯈꯣꯏ ꯑꯅꯤꯃꯛꯅꯗꯤ ꯃꯗꯨ ꯃꯇꯤꯛ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯝꯒꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯩ ꯑꯊꯨꯕꯗ ꯇꯥꯕ ꯄꯥꯝꯃꯤ ꯒꯣꯄꯥꯜꯅ ꯐꯒꯅꯤ ꯁꯥꯔ ꯌꯥꯏꯃꯔꯟꯅ ꯑꯗꯨꯒ ꯑꯃꯅ ꯒꯣꯄꯥꯜꯅ ꯍꯥꯏꯕꯤꯌꯨ ꯌꯥꯏꯃꯔꯟꯅ ꯑꯅꯤꯗꯨꯗ ꯃꯈꯣꯏꯅ ꯆꯤꯡꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯟꯅꯒꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯠꯍꯜꯂꯨ ꯉꯁꯤ ꯍꯧꯖꯤꯛꯃꯛꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤ ꯊꯝꯃꯨ ꯒꯣꯄꯥꯜꯅ ꯐꯒꯅꯤ ꯁꯥꯔ ꯌꯥꯏꯃꯔꯟꯗꯨ ꯃꯃꯤꯠ ꯈꯥꯅ ꯁ꯭ꯇ꯭ꯔꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯒꯣꯄꯥꯜꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯇꯥꯏꯕꯟꯒꯤ ꯗꯣꯛꯇꯔꯒ ꯎꯅꯔꯝꯃꯣ ꯗꯔꯀꯥꯔ ꯂꯩꯕꯈꯩꯗꯒꯤ ꯍꯦꯟꯅ ꯄꯤꯁꯜꯂꯝꯃꯣ ꯒꯣꯄꯥꯜꯅ ꯐꯅꯤ ꯁꯥꯔ ꯒꯣꯄꯥꯜ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯔꯟ ꯃꯁꯥꯗꯨ ꯃꯩ ꯆꯥꯛꯂꯛꯏ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯣꯝꯗ ꯂꯩꯁꯅꯥꯗꯨ ꯉꯁꯤꯗꯤ ꯒꯣꯄꯥꯜꯗ ꯍꯥꯏꯔꯒ ꯈꯔ ꯉꯟꯅ ꯂꯧꯕ ꯂꯥꯛꯍꯜꯂꯤ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯐꯖꯅ ꯊꯣꯡꯂꯒ ꯇꯤꯐꯤꯟꯗ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯞꯂꯒ ꯊꯝꯂꯦ ꯆꯝꯐꯨꯠꯁꯨ ꯐꯖꯅ ꯇꯣꯉꯥꯟꯅ ꯍꯥꯞꯇꯨꯅ ꯊꯝꯂꯦ ꯒꯣꯄꯥꯜꯁꯨ ꯂꯧꯕ ꯂꯥꯛꯂꯕꯗ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ ꯌꯥꯏꯐꯅ ꯆꯦꯟꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯀꯥꯎꯔꯨꯔꯦ ꯄꯩꯁా ꯄꯤꯔꯝꯃꯣ ꯅꯣꯠꯕꯨꯛ ꯂꯩꯅꯕ ꯂꯩꯁꯅꯥꯅ 100 ꯄꯤꯔꯝꯃꯒꯦꯀꯣ ꯌꯥꯏꯐꯅ ꯍꯣꯏ ꯂꯩꯁꯅꯥꯅ ꯄꯩꯁꯥꯗꯨ ꯄꯤꯔꯦ ꯁꯦ 이제 ngасidi khara ngale imadu chak chahobadu nangla noi tamora ama tauraga hidak bijarmu ko noi tamoda su hairambani yaifana hoi pung 9:30 ta da ngairi yam ngana chatle ije su laisnana hey pana kraponi nasaktuga ai thwe yaifadu noi ꯃꯆꯦꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯕꯒ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯩ ꯄꯨꯗ꯭ꯔꯕꯣ ꯂꯩꯁꯅꯥꯅ ꯀꯣꯟꯅ ꯄꯨꯔꯒꯦ ꯉꯁꯤꯗꯤ ꯄꯨꯔꯔꯣꯏ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯂꯩꯁꯅꯥ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯐꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯕꯗ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯏꯃꯔꯟꯗꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯕꯦꯠꯇ
nga thaboi hipoi tawraga lerami. Leisnadu changsinde Yamranbu lona adum yengduna leiri. Fana kuina yenglaba matung wakon thohandana tapna changlai. Adubu Yamranna mamit ushan momon noklaga harai. Hojikta laisi kamai tawrino. Leisnadu khangprek khangi. Pochai singdu thamlaga Yamranda yengai. Yamransu mamit panglai. Leisnana kamaina khangiba mit usilaga. Yamrandu noklai. Nang lakpadi aidi yengdrasu yaina adum khangi. Leisnadu mangonda yengaga tumina lay. Yamranna makhutu tingthorai. Sidalau. Leisnadu ikaire adubu tapnadi changsilai. Yamranna Leisnagi makhutna madu tapna pairaga manakta chingsilaga phamali. Aduga penaba maithongdu yenglai. Leisnadi ikaibana sigadore. Moli harai. As sum yengida talihe. Yamran wangangde. Leisnabu tapna chingsinkre aduga tapna konkre. Leisnasu Yamrangi mathada momon noi. Yamranna Leisnagi nakongda tapna harai. Abe nang chato ora. Leisnadu masadu nongkhalaglaga sat harai. Yamrandu noklai. Hodongna machadu nungsiba henmandana chathoi hainarisi ngasi chumbajani. Leisnadu khanghaudana noklaga harai. Ei kona charo hosi champut hana charo. Yamransu noklai. Leisnana chakti kamai toba. Yamranna adu kona chage. Leisnana bola amada champutu khara haplaga Yamrangi bedki nakangi table duda thammi. Aduga spoon du longthoklaga piraga harai. Se charo. Yamrandu mangonda suklap tawna yengi. Leisnadu mana suklakpaduda kari soirabano haina khali. Aduga changsilaklaga spoon du bowl duda haplaga Yamran lomda khasitang insilaga amuk harai. Charo. Yamranna harai. Paikhalo. Leisna ngakna. Karibuno sir. Yamranna mamitna bowl duda yengaga. Asise. Leisnadu paikhatli. Aduga Yamranda yengai. Yamranna ai nakta fazana pamaga adu fazana ingonda illo. Leisnadu adu tabada mamit mana langthorai. Aduga suktoklaga kiraga harai. Talicho. Yamranna kaidau taliba. Leisnana mi lakani ai ngamo. Yamranna nang aigi nupi natro kana ikairigena. Leisnadu saurai. Aibu kaidi nang nupi no. Yamran suklaga mangonda yengai. Leisnadu haigi haidokluraga wadu makhudo masawo tawraga semdorai. Aina haidi nahan muksu haikraduni. Yungi mawoina pusilakanda hainabani adudi. Yamranna adudi hojikti kai oidoiba. Leisnana hojikna koinariba. Yamranna ai bukse yadrada nangbo gyan tawda nupi nangbo wakreda nang ngangnabase ide. Leisnadu ngahak wakal khalli. Yamranna adu ubada amukasu harai. O kanam la oi la su nok torkani. Leisnadu adu haibaduda changsilai. Yamrangi manakta famtharaga tapna inba sumhaurai.
ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯀꯥꯏꯕꯁꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯁꯨꯝ ꯅꯣꯟꯊꯈꯤ ꯑꯔꯣꯏꯕꯗ ꯌꯥꯏꯃꯔꯟꯗ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯉꯛꯇ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯐꯝ ꯑꯃ ꯃꯊꯣꯡ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯗꯨ ꯇꯧꯔꯦ ꯑꯩꯁꯦ꯫ ꯂꯩꯁꯅꯥꯗꯨ ꯁ꯭ꯄꯨꯟꯗꯨ ꯏꯟꯒꯦꯅ ꯊꯥꯡꯒꯠꯂꯛꯄꯗꯨ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯣꯏ ꯇꯔꯪ ꯆꯠꯄꯣꯏ ꯍꯪꯂꯛꯏ, ꯀꯩꯕꯣ ꯁꯥꯔ? ꯌꯥꯏꯃꯔꯟꯅ, ꯑꯣ ꯀꯩꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯗꯨ ꯁ꯭ꯄꯨꯟꯗꯨꯗ ꯆꯝꯐꯨꯠ ꯌꯥꯎꯔꯤ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯣꯠꯀꯗꯕꯒꯤ ꯐꯠ ꯂꯥꯎꯅ ꯊꯥꯡꯖꯤꯜꯂꯛꯄꯗ ꯆꯝꯐꯨꯠꯇꯨ ꯌꯥꯏꯃꯔꯟꯗ ꯄꯨꯂꯞ ꯇꯥꯁꯤꯟꯈ꯭ꯔꯒ ꯍꯩꯖꯤꯜꯂꯦ꯫ ꯌꯥꯏꯃꯔꯟꯅ, ꯑꯣꯍꯣ ꯑꯕꯦꯝ꯫ ꯂꯩꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯌꯥ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯌꯥꯏꯃꯔꯟꯗꯨ ꯑꯣꯏꯅꯔꯞ ꯇꯧꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯍꯣ ꯄꯨꯂꯞꯇꯣ ꯍꯩꯖꯤꯜꯂꯣ ꯏꯊꯛꯁꯤꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯦ꯫ ꯂꯩꯁꯅꯥꯁꯨ ꯈꯨꯝꯂꯛꯏ, ꯁꯥꯔꯅ ꯅꯠꯇ꯭ꯔꯣ? ꯌꯥꯏꯃꯔꯟꯅ, ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯑꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯩꯖꯤꯟꯕꯅꯤꯅ ꯆꯝꯐꯨꯠꯇꯣ ꯅꯠꯇ꯭ꯔꯥ? ꯂꯩꯁꯅꯥꯅ, ꯑꯗꯨ ꯅꯠꯇꯦ, ꯑꯩꯅ ꯉꯁꯥꯏꯅ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯏꯀꯥꯏꯅ ꯏꯜꯂꯦ ꯈꯪꯉꯗꯤ ꯁꯥꯔꯁꯨ ꯅꯣꯟꯊꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯌꯦꯡꯉꯛꯏ ꯀꯩꯒꯤꯅꯣ? ꯌꯥꯏꯃꯔꯟꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯊꯣꯔꯛꯏ, ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯪꯂꯛꯏ, ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯌꯥꯏꯃꯔꯟꯅ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕꯨ ꯀꯩꯅꯣ? ꯐꯨꯔꯤꯠꯁꯤ ꯑꯃ ꯁꯤꯟꯗꯣꯛꯄ ꯇꯥꯕꯅꯦ꯫ ꯂꯩꯁꯅꯥꯅ, ꯀꯥꯏꯗꯒꯤ? ꯌꯥꯏꯃꯔꯟꯅ, ꯌꯨꯝꯗꯩ ꯄꯨꯔꯛꯇꯅ ꯑꯁꯤꯗ ꯂꯩꯔꯦꯗꯨ꯫ ꯂꯩꯁꯅꯥꯅ ꯄꯨꯔꯛꯂꯒ ꯄꯤꯔꯛꯏ꯫ ꯌꯥꯏꯃꯔꯟꯅ, ꯏꯇꯣꯝꯇ ꯉꯝꯃꯣꯏꯗ ꯅꯪꯕꯣ꯫ ꯁꯦ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯑꯣ꯫ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯤ ꯆꯩꯅꯥꯅꯔ ꯀꯩꯅꯣ ꯈꯔ ꯅꯥꯏ꯫ ꯂꯩꯁꯅꯥꯅ ꯇꯧꯔꯒ ꯐꯨꯔꯤꯠꯇꯨ ꯁꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯔꯛꯄꯗ ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯏ, ꯆꯥꯕ ꯐꯥꯎ ꯍꯦꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦꯍꯦ ꯅꯪꯁꯦ꯫ ꯂꯩꯁꯅꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯇꯤ ꯐꯖꯅ ꯏꯜꯂꯒꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯁꯨꯝ ꯂꯦꯞ ꯂꯩꯔꯤ ꯀꯩꯒꯤꯅꯣ? ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯟꯗꯛꯇꯤ ꯐꯖꯅ ꯏꯟꯕ ꯍꯧꯔꯛꯏ꯫ ꯌꯥꯏꯃꯔꯟꯁꯨ ꯍꯟꯗꯛꯇꯤ ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ ꯂꯩꯁꯅꯥꯗ꯫ ꯐꯅꯌꯥꯝꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯌꯥꯏꯃꯔꯟꯅ, ꯄꯥꯏꯈꯠꯂꯨꯔꯣ, ꯆꯠꯂꯣ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯕꯣꯜꯗꯣ꯫ ꯂꯩꯁꯅꯥꯅ, ꯕꯣꯜꯗꯨ ꯄꯤꯔꯝꯂꯒ ꯃꯣꯕꯥꯏꯜꯗꯨ ꯌꯦꯡꯂꯨꯕꯗ ꯕꯣꯕꯣꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯌꯥꯏꯃꯔꯟꯗ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯃꯔꯟ ꯃꯈꯨꯠ ꯑꯣꯏꯅ ꯇꯞꯅ ꯉꯥꯛꯂꯒ ꯌꯦꯠꯅ ꯇꯞꯅ ꯆꯥꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯃꯔꯟꯅ ꯍꯪꯉꯛꯏ, ꯀꯅꯥꯅꯣ? ꯂꯩꯁꯅꯥꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯕꯣꯕꯣꯅꯦ꯫ ꯌꯥꯏꯃꯔꯟꯅ, ꯄꯥꯏꯈꯠꯂꯣ꯫ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯅ ꯍꯥꯏꯕꯗꯒꯤ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯗꯥꯕꯣ, ꯀꯔꯤ ꯂꯩꯔꯒꯦ? ꯕꯣꯕꯣꯅ, ꯉꯔꯥꯡꯗꯒꯤ ꯀꯣꯜ ꯇꯧꯕꯅꯤ, ꯅꯪ ꯌꯥꯝꯅ ꯆꯤꯜꯂ ꯃꯥꯜꯂꯦ꯫ ꯂꯩꯁꯅꯥꯅ, ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯕꯣꯕꯣꯅ, ꯏꯃꯥꯅ ꯅꯪꯒꯤ ꯂꯩꯁꯤꯡꯗꯨ ꯈꯔꯁꯨ ꯌꯦꯡꯒꯦ, ꯑꯗꯨꯗ ꯆꯥꯛ ꯑꯃꯁꯨ ꯆꯥꯁꯤ ꯍꯥꯏꯔꯤꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯗ ꯅꯈꯣꯏꯗ꯫ ꯂꯩꯁꯅꯥꯅ, ꯑꯣ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯇ ꯂꯩꯔꯦ꯫ ꯕꯣꯕꯣꯅ, ꯌꯥꯝ ꯉꯟꯅ ꯆꯠꯂꯝꯃꯤꯅ, ꯐꯔꯦ ꯍꯣꯔꯦꯟ ꯍꯥꯏꯌꯨꯀꯣ ꯏꯃꯥꯗ, ꯊꯝꯃꯒꯦꯀꯣ꯫ ꯂꯩꯁꯅꯥꯅ, ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯌꯥꯏꯃꯔꯟꯅ, ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯍꯥꯄ꯭ꯔꯚꯨꯗꯨꯅ ꯑꯃꯨꯛ?
Laisnadu Yaimran masa ngamdringaiduda saurani khanduna wa samjilai. Imada karino ama haigadabagi oiramale. Farese. Ado sir ahandu kamai taurage sir. Yaimranna kana honari. Tagopalga angang kaigana kana jelibane. Laisnana aduga ama dathibodudi. Yaimranna madi hawalagabu chatpa haurabane. Ngayakta phamaga hipaga laiba hainaba mi nate. Laisnana sir ahan yengba yagadra sir. Yaimranna hojikti yakiroye kaidorage. Laisnana Yaimrangi manakta amuk changsilai. Sir do yam phabani. Si khaktamak hairaga Laisnadu mathwai nungaitana tumina laikre. Yaimranga ngahak leiduna chai sing pijaba loiraga Laisnana hairai. Ai chakrage sir. Office da thabak mayam ama lehauri. Yaimrandu chatti chatlaningde adubu upai leitaduna hairai. Ado horen laamaroidro. Laisnana ngahaktang laangge. Yaimranna hoi fazana tilaloko office yobaga text toro. Laisnadu hoi haiduna thokre. Yaimranna haibagi matung inna Gopalna pakhang macha ani thadokduna Kokilga ningtamga senahalami. Haibaga tawbaga plan tangkhai ama maipakpagi Subolna anidubu silsinanaba kaurami. Kokilna office da lairingai Subolgi call lai. Kokilna haibiyu Subol. Subolna ta Kokil nungdang wairamdu haifet yoroklone. Kokilna fani hekta laksake. Subolna taning tamda su ta Kokilna adum hairone adude. Kokilna hoi fani. Suboldu thamkre. Kokildu sel fangdore haiduna mathamoida harauzei. Yaimran sokle haiba tabada Teturam Sanaga Kokai Sanagana Machanda atum hau puraga chalosi haiduna hairami. Nivana kebidasu pau pirami. Makhoi maridu Yaimrandu unabalai. Hospital mapandagi hauraduna Yaimrangi mi leirami. Manung changlakpada boichasu leiramle. Nivana hanglai. Yaimran kamdorage call tawbadasu paide ma kaide leige. Boichadu Niva amadi lakminariba misingdu amuktang pulap yengthoi aduga hairai. Sida ngahak leibiramo ai dairanda amuta hangjarukige. Nivagi hainabidu taurai. Hangdrasu yarine ainine. Hairaga magi anam kalaga chatke tawbadu tawi adubu boichana khamlai. Ngakpigani Aikhoisu ithoni tawjaribasi sarda hangba aigi ithoni ai hana muta hangjarukige aduga hairake. Teturam Sanana wajau ngangai. Hai akhoi masak khangdro nangbo. Boichadu maching haigalakle. Ngahaktu phathaba ngamahudadana nachungdana satkhomlai. Khangde ngahak ngaibiramo. Kokai Sanaga Teturam Sanaga du sauge tawi adubu boichana makha taramdana changkhre. Kokai Sanana ikana hairai. Khongbi khongnau mana asu usitaba. Nivana mi usitana khomlai. Da manung yaukhisanu ai tawge. Mapa machadu tumina lei. Boicha Yaimrangi manakta changlai. Dairan Yaimranna Boichana Teturam Sanagi family la hawi kebisu yaurakli.
ꯌꯥꯏꯃꯔꯟꯗꯨ ꯕꯤꯠ ꯈꯪꯍꯟꯍꯜꯂꯤ ꯑꯗꯨꯕꯨ ꯁꯛꯐꯝꯗꯨ ꯂꯣꯠꯂꯒ ꯍꯥꯏꯔꯛꯏ, ꯊꯥꯖꯜꯂꯛꯑꯣ꯫ ꯕꯣꯏꯆꯥ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ, ꯆꯪꯕꯤꯔꯛꯑꯣ꯫ ꯃꯔꯤꯗꯨ ꯃꯨꯛꯇꯅ ꯆꯪꯂꯛꯏ꯫ ꯅꯤꯚꯥꯅ ꯌꯥꯏꯃꯔꯟ ꯍꯦꯛ ꯎꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯋꯥ ꯑꯅꯥ ꯄꯨꯕ ꯁꯥꯗꯨꯅ ꯗ꯭ꯔꯃꯥ ꯇꯧꯔꯛꯏ꯫ ꯌꯥꯏꯃꯔꯟ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯨꯗ꯭ꯔꯕꯅꯤ꯫ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯃꯔꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯅꯤꯚꯥ, ꯐꯝꯃꯣ꯫ ꯏꯌꯥꯝꯕ ꯍꯣꯏ ꯑꯪꯀꯜ ꯍꯣꯏꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯀꯦꯕꯤ ꯅꯪꯁꯨ ꯂꯥꯎ, ꯐꯝꯃꯣ ꯆꯤꯌꯔꯗꯨꯗ꯫ ꯇꯦꯇꯨ ꯔꯥꯝꯁꯅꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯏꯆꯥ ꯁꯣꯛꯑꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ, ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩꯈꯣꯏ꯫ ꯕꯣꯏꯆꯥꯗꯨ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯕꯨꯛꯇ ꯈꯜꯂꯛꯏ, ꯑꯣꯚꯔ ꯑꯦꯛꯇꯤꯡꯗꯤ ꯃꯩ ꯇꯥꯔꯦ, ꯈꯪꯂꯝꯃꯣꯏ ꯆꯥꯐꯝ ꯊꯛꯐꯝ꯫ ꯌꯥꯏꯃꯔꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯪꯀꯜ ꯂꯥꯛꯄꯤꯕꯒꯤꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ, ꯑꯗꯣ ꯀꯩꯁꯨ ꯂꯨꯕꯗꯤ ꯅꯠꯇꯦꯗ ꯑꯩꯒꯤꯁꯤ꯫ ꯀꯣꯀꯥꯏ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯪꯒꯤ ꯆꯥꯅꯕꯅꯦꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ, ꯁꯤ ꯀꯥꯏꯗ ꯊꯝꯒꯅꯤ? ꯅꯤꯚꯥꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯗ ꯌꯥꯝꯗꯅ ꯑꯗꯨꯕꯣ, ꯂꯨꯄꯥ 2,000 ꯈꯛꯇꯒꯤꯅꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯕꯣꯏꯆꯥꯗꯨ ꯇꯥꯕꯗ ꯋꯥꯔꯦ, ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯗꯤꯄ꯭ꯔꯦꯁ ꯇꯧꯔꯦ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯀꯦꯕꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯏꯃꯔꯟ? ꯌꯥꯏꯃꯔꯟꯅ, ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯅ ꯁꯣꯏꯕꯖꯥꯠꯅꯤ꯫ ꯇꯦꯇꯨ ꯔꯥꯝꯁꯅꯥꯅ, ꯅꯨꯄꯥ ꯃꯆꯥ, ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯏꯆꯥ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯣꯃꯣꯟ ꯑꯗꯨꯝ ꯅꯣꯛꯂꯤ꯫ ꯅꯤꯚꯥꯅ ꯇꯟꯖꯥꯗꯨꯗ ꯋꯥ ꯐꯩꯖꯤꯜꯂꯛꯏ, ꯑꯁꯨꯛ ꯄꯥꯈꯠꯅ ꯍꯥꯊꯨ ꯂꯥꯛꯂꯀꯥꯟꯁꯤꯗ ꯌꯥꯏꯃꯔꯟꯒꯤ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯦ ꯀꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯃꯨꯛ꯫ ꯕꯣꯏꯆꯥꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯃꯔꯟꯅ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯕꯣꯏꯆꯥꯅꯔ ꯍꯥꯏꯁꯦ? ꯅꯤꯚꯥꯅ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯏ, ꯑꯗꯨ ꯀꯧꯕ꯭ꯔꯥ ꯃꯃꯤꯡ? ꯍꯣꯏ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯣꯃꯣꯟ ꯑꯗꯨꯝ ꯅꯣꯛꯂꯛꯏ, ꯁꯥꯎꯔꯅꯨ ꯅꯤꯚꯥ, ꯑꯩꯅ ꯃꯤ ꯂꯥꯛꯂꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯂꯒ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕꯅꯤ, ꯑꯗꯨꯅꯅꯤ, ꯗ꯭ꯌꯨꯇꯤ ꯇꯧꯖꯕꯅꯤ꯫ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤꯁꯤ ꯌꯥꯝꯁꯨ ꯌꯥꯝꯃꯤꯗꯣ, ꯑꯗꯨꯗ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯥꯏ ꯕꯣꯏꯆꯥ, ꯃꯇꯨꯡꯗꯗꯤ ꯃꯁꯛ ꯀꯥꯎꯔꯅꯨꯀꯣ꯫ ꯕꯣꯏꯆꯥꯅ, ꯍꯣꯏ ꯗꯥꯏꯔꯟ꯫ ꯕꯣꯏꯆꯥꯗꯨ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯚꯥꯗꯨ ꯌꯥꯝ ꯊꯤꯅ ꯆꯩꯒꯗ꯭ꯔꯥ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯏꯃꯔꯟꯅ ꯋꯥ ꯁꯝꯖꯤꯟꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯤꯚꯥꯅ, ꯐꯔꯦꯁꯦ, ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯉꯦ? ꯑꯩ ꯑꯃ ꯈꯣꯛꯂꯛꯀꯦ꯫ ꯐꯥꯁ ꯐꯨꯗꯀꯤ ꯆꯥꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯁꯨꯞꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯥꯏꯃꯔꯟꯅ, ꯅꯤꯚꯥ, ꯑꯗꯨꯛ ꯌꯥꯝ ꯀꯩꯗꯧ ꯂꯩꯔꯛꯏꯅꯣ? ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯤ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯤꯚꯥꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯆꯥꯔꯗꯅ ꯊꯜꯂꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯏꯃꯔꯟꯗꯨ ꯏꯍꯩ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯀꯣꯀꯥꯏ ꯁꯅꯥꯅ ꯄꯥꯡꯁꯤꯜꯂꯛꯏ, ꯁꯨꯞꯇꯨꯗꯤ ꯁꯨꯝ ꯁꯥꯟꯅꯗꯅ ꯊꯛꯄ ꯌꯥꯏꯗꯅ ꯌꯥꯏꯃꯔꯟ꯫ ꯀꯦꯕꯤꯅꯁꯨ ꯄꯥꯡꯁꯤꯜꯂꯛꯏ, ꯑꯗꯨꯗꯤ ꯌꯥꯏ ꯀꯩꯅꯣ꯫ ꯌꯥꯏꯃꯔꯟꯗꯨ ꯐꯖꯃꯟꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯅ ꯈꯔ ꯃꯍꯥꯎ ꯌꯦꯡꯂꯒꯦ꯫ ꯅꯤꯚꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ, ꯁꯦꯕꯥ ꯐꯕ ꯁꯥꯕꯗ꯫ ꯇꯦꯇꯨ ꯔꯥꯝꯁꯅꯥꯗꯨ ꯃꯆꯥꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯂꯣꯟꯅ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯅꯤꯚꯥꯅ ꯁꯨꯞꯇꯨ ꯌꯥꯏꯃꯔꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯈꯨꯠꯇꯣ ꯌꯥꯒꯗ꯭ꯔꯣ?
ꯃꯥꯅ ꯍꯥꯏꯔꯛꯀꯗꯧꯗꯨ ꯌꯥꯏꯃꯔꯟꯅ ꯍꯥꯟꯅ ꯈꯪꯂꯗꯨꯅ ꯐꯠꯊꯂꯛꯏ꯫ ꯌꯥꯅꯤꯗ ꯇꯞꯅ ꯑꯗꯨꯝ ꯇꯧꯒꯦ, ꯑꯩ ꯀꯥ ꯍꯦꯟꯅ ꯂꯥꯝꯕ ꯅꯠꯇꯦ, ꯃꯍꯥꯎ ꯈꯛ ꯌꯦꯡꯒꯗꯧꯅꯤ꯫ ꯅꯤꯚꯥꯅ ꯁꯨꯞꯇꯨ ꯄꯤꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯪꯗꯅ ꯑꯃꯨꯛꯇꯣꯏꯕ ꯌꯧꯌꯥ ꯂꯣꯏꯔꯦ꯫ ꯑꯅꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ, ꯌꯥꯏꯃꯔꯟꯗꯨ ꯀꯣꯛ ꯑꯃ ꯉꯥꯎꯔꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯌꯥꯏꯃꯔꯟꯗꯨ ꯕꯣꯏꯆꯥꯗ ꯌꯦꯡꯉꯛꯏ꯫ ꯕꯣꯏꯆꯥ ꯌꯥꯏꯃꯔꯟꯒꯤ ꯃꯤꯠꯌꯦꯡꯗꯨ ꯚꯥꯞ ꯇꯥꯔꯦ, ꯁꯠ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 2ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯗꯣꯛꯇꯔꯗꯨ ꯍꯦꯛ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯁꯔ ꯌꯥꯏꯃꯔꯟ, ꯔꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯁꯤꯅ? ꯇꯦꯇꯨꯔꯥꯝꯁꯅꯥꯅ ꯄꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ, ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯗ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯊꯣꯛꯄꯤꯔꯣ, ꯑꯩ ꯄꯦꯁꯦꯟꯁꯤ ꯆꯦꯛ ꯑꯃꯨꯛꯇ ꯂꯧꯖꯒꯦ꯫ ꯌꯥꯏꯃꯔꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ, ꯐꯅꯤ, ꯌꯥꯅꯤ꯫ ꯑꯗꯨꯗꯤ ꯅꯤꯚꯥ, ꯑꯪꯀꯜ, ꯀꯣꯟꯅ ꯑꯃꯨꯛ ꯑꯩ ꯐꯔꯒ ꯎꯅꯔꯁꯤ꯫ ꯅꯤꯚꯥꯅ, ꯍꯣꯏ, ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ꯫ ꯌꯥꯏꯃꯔꯟꯅ, ꯍꯣꯏ꯫ ꯃꯌꯥꯝꯗꯨ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯅꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯌꯥꯏꯃꯔꯟꯒꯤ ꯃꯁꯥ ꯃꯎꯗꯨ ꯆꯦꯛ ꯇꯧꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯔꯦꯁ ꯌꯥꯝ ꯇꯧꯕꯤꯌꯨ, ꯃꯤ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯒꯅꯨ, ꯍꯛꯆꯥꯡꯁꯤ ꯆꯣꯛꯊꯅ ꯎꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯂꯣꯟꯅ ꯁꯣꯜꯂꯤ, ꯏꯔꯤꯇꯦꯇꯤꯡ ꯑꯣꯏꯔꯨꯕꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯏꯟꯖꯦꯛꯁꯟ ꯑꯃ ꯄꯤꯔꯝꯂꯒꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯌꯥꯏꯃꯔꯟꯅ, ꯌꯥꯅꯤ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯨ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯏꯆꯥꯁꯨ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯌꯥꯏꯃꯔꯟꯅ ꯈꯥꯝꯂꯛꯏ꯫ ꯕꯣꯏꯆꯥꯗꯨ ꯀꯤꯔꯦ꯫ ꯅꯤꯚꯥꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯕꯣꯏꯆꯥꯅ, ꯀꯩ ꯍꯥꯏꯒꯦ ꯗꯥꯏꯔꯟ? ꯌꯥꯏꯃꯔꯟꯗꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯊꯝꯁ ꯑꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯒꯨꯗ ꯖꯣꯕ ꯃꯥꯏ ꯕꯣꯏ꯫ ꯕꯣꯏꯆꯥꯗꯨ ꯑꯍꯥꯟꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯀꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯊꯦꯡꯛ ꯌꯨ ꯗꯥꯏꯔꯟ꯫ ꯌꯥꯏꯃꯔꯟ ꯅꯣꯛꯂꯒ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯕꯣꯏꯆꯥꯗꯨ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟ ꯌꯥꯏꯃꯔꯟ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯂꯕꯅꯤ꯫ ꯌꯥꯏꯃꯔꯟ ꯍꯧꯖꯤꯛꯀꯥꯟ ꯇꯣꯏꯅ ꯅꯣꯛꯏ, ꯍꯥꯟꯅꯗꯤ ꯅꯣꯛꯄ ꯑꯃꯨꯛꯇ ꯎꯖꯒꯦ ꯐꯪꯗꯕꯅꯤ꯫ ꯕꯣꯏꯆꯥꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯊꯟꯇ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯛꯏ꯫ ꯕꯣꯏꯆꯥ ꯊꯣꯛꯈꯤꯕꯒ ꯌꯥꯏꯃꯔꯟꯗꯨ ꯍꯧꯖꯤꯛ ꯐꯨꯡꯒꯠꯂꯨꯕ ꯃꯌꯥꯝꯗꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯀꯣꯜ ꯀꯛꯊꯠꯂꯛꯏ꯫ ꯌꯥꯏꯃꯔꯟꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ, ꯑꯅꯝ ꯀꯟꯅ ꯑꯃꯨꯛꯀ ꯇꯧꯁꯜꯂꯤ, ꯑꯃꯨꯛꯀꯁꯨ ꯀꯛꯂꯛꯏ꯫ ꯌꯥꯏꯃꯔꯟꯅ, ꯃꯁꯤ ꯁꯤꯅꯤꯁꯦ ꯉꯁꯤ꯫ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ, 4-5ꯔꯛ ꯀꯛꯂꯛꯏ꯫ ꯑꯔꯣꯏꯕꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯂꯥꯛꯏ꯫ ꯌꯥꯏꯃꯔꯟ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯂꯩꯁꯅꯥꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯗ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯒꯤ ꯉꯥꯡꯅꯔꯤꯉꯩ ꯁꯔꯅ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯛꯂꯒ꯫ ꯌꯥꯏꯃꯔꯟꯅ, ꯑꯩꯉꯣꯟꯗꯒꯤ ꯏꯁꯤꯡꯅ ꯍꯦꯟꯅ ꯂꯨꯔꯕꯣ ꯅꯪꯕꯣ? ꯂꯩꯁꯅꯥꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯆꯤꯜꯂꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯂꯒ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯣ ꯃꯊꯪꯗꯩꯗꯤ꯫ ꯑꯩꯅ ꯁꯣꯝꯗ ꯏꯁꯥ ꯉꯝꯗ ꯂꯩꯔꯒ ꯅꯪꯅ ꯄꯥꯈꯪꯒ ꯗꯦꯠ ꯆꯠ ꯂꯩꯔꯝꯂꯗꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ? ꯂꯩꯁꯅꯥꯅ, ꯏꯁ ꯀꯅꯥꯏ ꯄꯥꯈꯪ? ꯌꯥꯏꯃꯔꯟꯅ, ꯀꯅꯥꯅ ꯈꯪꯅꯤ, ꯔꯣꯗ ꯁꯥꯏꯗ ꯔꯣꯃꯤꯌꯣ ꯌꯥꯝ ꯂꯩꯗꯥꯏꯅꯦ꯫ ꯂꯩꯁꯅꯥꯅ, ꯁꯔꯅ ꯅꯨꯄꯤ ꯃꯌꯥꯝꯒ ꯀꯣꯟꯅꯔꯒ ꯐꯣꯇꯣ ꯀꯥꯞꯄꯗꯨ ꯑꯗꯨ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ? ꯌꯥꯏꯃꯔꯟꯅ, ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯆꯤꯟꯒ ꯈꯣꯝꯃꯤꯅꯦ ꯑꯩꯉꯣꯟꯗ꯫
Leisnasu suktoklaga oinarei. Sarna pangangangaga aina sumtaraga layu haira. Yamranna laygadawne angangna ahanda machin kumnabro. Leisna tumina lay. Yamrandu nokthorei. Nokba loiraga tapna kaurei. Abem. Leisnana. Yamranna fazana cheksina layuko. Eni mafam amatada chatpada Dagopalga Asoka adum loinaw. Adugane yumda changadaba pochai singdu makoiga loinaringay loina laysilu. Aina hospital dagi tholaktre fawba nang yam haisingna cheksina chatluko. Aina harise bab tabra. Leisna tapna khumlai. Yamranna Pare dudi ai thamageko horen laamo ngahak minute 10 muktang orasu. Leisna momo nokduna harai. Hoi